खुरुमजरी ISTV की पाउमियंग ताबीर पुनंगपो तनाम नोक्सरी ngasi gi maroi ba pausingda Tourism Corporation of India na phong balairik amasung website ta Juko Valley asi Nagaland gi oina yaure haina MLA bom chana phongdokre Minor irrigation na paikhatpa project singe asoibe kaya BJP Janata Yuva Morcha Manipur Pradesh na CBI da wakat khre amadi Delhi gi court na Sarmila gi statement August 13 da lauragani Pau Sandono Pizari Tourism Corporation of India na phong balairik amasung website ta Juko Valley Nagaland gi ni haina yaure Juko kan ge hairabadi minister amadi MLA na mau fawudang chatlaga oiba yaroi haina kaisamthong kendra gi MLA laisom ibom chana pawmising na phongdokre wafam asi ngasi mahakim ilyang makhada kaisamthong kendra gi manung channa leiba maisnam nongthombam lekai amadi konjeng hazari lekai da chathaba lamtu sengbagi thabak yengsinba khongsat ka mari leinana mahakna phongdokhibani MLA na makhata na English ngani tara humdoida Tourism Corporation of India na phong balairik handuda Juko Valley Nagaland ge ni haina mayek sengna yauri masigi mathakta corporation asigi website ta piba satellite mapping hamadi geographical area da Manipur gi lam gi saruk asi Nagaland ge ni haina phongdokli Hiram asigi matangda mahaki maikai dagi Manipur government ta mamang dasu phongdokhiba leikre naungna amuk hairiba potlam sing asiga mari leinaba che changsing yauna Juko Valley kannabagi damak Manipur gi chief minister da memorandum ama pisilagani Juko Valley kanba haibasi Manipur gi praja singi chap manana pamba wakhaloni miyam gi apamba si khangna Manipur government na thabak paikhatba mathau tai minister amadi MLA khara hongnaraga mau fawba chatlaga Juko Valley kangani haibo wakhalon thadokpa phai kan basungam loy tampak lam masi kan ge hairabadi Manipur gi lamgi saruktagi mafam masi taba lambi athuba matamda kakkadabani loinana lambi leiraba matungda mafam aduda police outpost ama thamduna ngamkhai mangdana ba thabak paikhatkadabani haiki Tourism Corporation of India website ta ngasimak adum yauri adu moina ithabadasu akoi Manipur tang di chom bandre akoi Nagaland gi makhada koi Juko Valley matang moina trekking area ne di basi masida appeal tongjiri bisini masi akoi tokeroi si masi iho ji akoi abu hanna chatharaga koi mauda kenoma thamaga koi pen me abanate mauda koi IRB gi battalion ma company ma thamaga pen me abanate akoi pamjabari Juko maktada police station ma hangwa masi pamje general survey of India na form map ta Klaida Yogi Habse makes an Utte Madugi website to Pakchare, Moina Madu Cheng Utre, General Survey of Indiana, home with Adu Aquitical Patai, Aduga, Positi Matamdiam, the Tamil Lovely Hanjangra, Mazita Shana, a Hajagray, 10 years, 15 years, Mamma Tormugri, see your Rido. I don't know. I am put with all documents in Mr. I memorandum Sabito. Minor irrigation project singi asoiba aranba kayagi survey report ama Bharatiya Janata Yuva Morcha Manipur Pradesh ki president oina malesna lusingba team amana CBI da submit tawkhre team asida vice president Y Gopi executive member Dr Antas Khan Muhammad Latif L Bisorji suloina ki New Delhi gi CBI office da project asigi asoiba sing mamutana thigat pinaba aiba wakat amasu pisin ki tungda paumi singda o malesna Manipur gi mafam kaya da Yuva Morcha gi kangbuna chathakiba survey dagi phanglakpa report sing adu khusinabani ngasi fawba RLI hamasung mini dam singna ithai lokhongda ising piba ngamdri sahi tara humdoi hena MI project sing fail oiduna leiri hiram asida chap chana thigatpa ama darkar oi Tim Masina Union Water Resources Minister Uma Bhartisu unaduna Hiramasigi matangda chapchaba report ama pisingani Water Resource ki Central Ministry expert team ama thabiraktuna Manipurda paikhatliba minor irrigation project sing thigal hannaba taksingani hai CBI da hairiba department asigi amorpa myam che masi akhoi submit tawsonjagre aduga ni Narendra Modi gi magi modern magi village modern magi developments yenuna ba executive team asi pungsa lagani aduga akhoi halakpada akhoi Bharati Ministry sigi mai lena ba ministry na ba ki appointment phange amadu naraganda adu mamari chumba mayam ma kai chalagani jogi BJP ki head office ta akhoi election si akhoi sangani aduga ramdan general the organization da changjalaganda masigi CBI da akhoi question gi ba okima submit tawragani abo khom
ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯨꯛꯇ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯕ ꯃꯔꯥꯜꯗ ꯏꯔꯣꯝ ꯆꯅꯨ ꯁꯔꯃꯤꯂꯥꯒꯤ ꯃꯊꯛꯇ ꯗꯦꯜꯂꯤꯒꯤ ꯀꯣꯔꯠ ꯑꯃꯅ ꯆꯠꯊꯔꯤꯕ ꯋꯥꯌꯦꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯒꯁ 11ꯗ ꯂꯧꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯀꯥꯁ ꯖꯦꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯥꯈꯤꯁꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ CRPCꯒꯤ ꯁꯦꯛꯁꯟ 313ꯒꯤ ꯃꯈꯥꯗ ꯁꯔꯃꯤꯂꯥꯒꯤꯁꯨ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯅꯅꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯗꯣꯛꯇꯔ ꯑꯅꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯒꯗꯕ ꯑꯗꯨ ꯀꯣꯔꯠꯇ ꯂꯥꯛꯇꯕꯗꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯔꯃꯤꯂꯥꯅ ꯍꯪꯒꯔ ꯁ꯭ट्राꯏꯛ ꯆꯪꯁꯤꯜꯂꯤꯉꯩꯗ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕ ꯕꯤꯖꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯀꯣꯔꯠꯅ ꯂꯧꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯀꯣꯔꯠ ꯑꯁꯤꯅ ꯃꯤꯑꯣꯏ 8ꯀꯤ ꯁ꯭ꯇꯦꯠꯃꯦꯟꯁꯨ ꯂꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ GL ꯃꯦꯍꯦꯇꯥ, ꯑꯦꯝꯁꯇ ꯁꯔꯃꯤꯂꯥꯕꯨ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤꯕ ꯗꯣꯛꯇꯔ ꯄ꯭ꯔꯁꯥꯟꯠ ꯁꯤꯡ ꯌꯥꯎꯈꯤ꯫ ꯃꯣꯗꯦꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯣꯔꯤꯌꯦꯟꯇꯦꯗ ꯀꯣꯂꯦꯖꯀꯤ ꯃꯅꯤꯡ ꯁꯥꯏ ꯇꯥꯈꯤꯕ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯑꯃꯁꯨꯡ ꯀꯁꯥ ꯔꯣꯗ ꯑꯦꯊ꯭ꯂꯦꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯝꯍꯥꯡꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯗꯤ ꯉꯥ ꯌꯦꯟ ꯁꯦꯝꯕꯒꯤ ꯑꯃꯣꯠꯄꯁꯤꯡ ꯄꯨꯔꯛꯇꯨꯅ ꯍꯨꯟꯗꯣꯛꯄ ꯈꯨꯗꯛꯇ ꯊꯤꯡꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯪꯊꯣꯛꯄ ꯊꯦꯡꯅꯔꯕꯗꯤ ꯐꯥꯏꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯀ꯭ꯔꯥꯎꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯝ ꯕ꯭ꯔꯦꯛ ꯑꯃꯇꯪ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯑꯃꯨꯛ ꯑꯣꯛꯆꯔꯤ꯫ ꯃꯁꯥꯒꯤ ꯂꯣꯜ ꯑꯃꯗꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯗꯕ ꯖꯥꯇꯤ ꯑꯗꯨꯗꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯒꯤ ꯍꯤꯔꯝꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯥꯔꯠꯁꯀꯤ ꯏꯀꯣꯅꯣꯃꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗ ꯑꯦꯟ ꯏꯕꯣꯍꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀꯣꯡꯕ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞꯅ ꯁꯤꯟꯗꯨꯅ GM ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯅꯤꯔꯛ ꯁꯨꯕ ꯃꯃꯥꯂꯣꯜꯗ ꯃꯤꯡꯊꯣꯟꯖꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ MUꯒꯤ ꯄ꯭ꯔꯣꯐꯦꯁꯔ CH ꯏꯕꯣꯍꯜ, DAITꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ A ꯔꯣꯃꯦꯟ ꯑꯃꯗꯤ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ M ꯏꯕꯣꯍꯜꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯃꯥꯔꯣꯜꯗ ꯃꯃꯤꯡ ꯊꯣꯟꯕ ꯍꯥꯏꯕꯁꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯈꯣꯡꯊꯥꯡꯅꯤ, ꯃꯁꯤꯅ ꯖꯥꯇꯤꯒꯤ ꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏ, ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯏꯀꯥꯏ ꯈꯨꯝꯅꯅꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕꯗ ꯃꯤꯡ ꯊꯣꯟꯕ ꯍꯥꯏꯕꯁꯤ ꯏꯃꯥꯂꯣꯟꯗ ꯁꯦꯡꯅ ꯊꯣꯜꯂꯝꯃꯤ, ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡ ꯇꯥꯔꯛꯄꯗ ꯑꯍꯣꯡꯕ ꯀꯌꯥꯃꯔꯨꯝ ꯃꯄꯥꯜꯒꯤ ꯏꯊꯤꯜ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯜꯒꯤ ꯃꯤꯡ ꯀꯌꯥ ꯂꯧꯁꯤꯜꯂꯛꯈꯤ꯫ ꯃꯣꯕꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯥꯏꯅꯣꯔꯤꯇꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩꯒꯤ ꯂꯝꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯑꯣꯏꯅ ꯊꯥ 6 ꯆꯠꯊꯒꯗꯕ ꯀ꯭ꯂꯥꯁ 6ꯇꯒꯤ 10 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯐ꯭ꯔꯤ ꯔꯦꯃꯤꯗꯤꯌꯦꯜ ꯀꯣꯆꯤꯡ ꯏꯔꯣꯡꯍꯥꯏ ꯃꯗ꯭ꯔꯥꯁꯥꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ PC ꯂꯝꯀꯨꯉꯥꯅ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯐꯖꯨꯔ ꯔꯦꯍꯤꯝ, ꯃꯣꯕꯦꯠꯀꯤ ꯄ꯭ꯔꯣꯖꯦꯛट ꯗꯤꯔꯦꯛꯇꯔ ꯁꯂꯥꯎꯗꯤꯟ खान, ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ M ꯂꯛꯁꯃꯤ ꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ MLA ꯐꯖꯨꯔ ꯔꯦꯍꯤꯝꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤꯗꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯁꯤꯒꯨꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤꯒꯤꯗꯃꯛ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ PC ꯂꯝꯀꯨꯉꯥꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯏꯀꯣꯅꯣꯃꯤक ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭रोग्राम, स्किल डेवलपमेंट, कोचिंग, हाउसिंग प्रोग्राम अमदी मल्टी सेक्टर प्रोग्राम कया पाइखटली। मुस्लिम महेरोइसिंगना कन्न होटनादुना मिकोक थोंगननब होटनासी हाइखी। एखोगी फीलिंग असिदि इंफीरियरिटी कॉम्प्लेक्स लेरोइदबनी एखोने वखानदि मीना ngamlabani एखोने सु ngamgadobani कनागुम्बदा IAS फांगबा ngamlabani मुसिंसु फांगबा ngamgadobani स्पोर्ट एंड गेम दसु अतेना ngamlabani मुस्लिम ना करि ngamroidरा माइनॉरिटी सिंग ना करि ngamroidरा very difficulty le kari su le एखोइगा determination हाइबतारे dedication ले रेबदी पृथ्वी सिदा हे ngamदेबा मता लेते क्वा कैथेल हाउरक जाम्बी सोइबम लेकाइदा लैबा लैमरोल लैसेम्बा निसाबन गी सिल्वर जुबली गी थौरम पांगथोकपगा लोइनना नौना साबा निसाबन गी संगलेन MLA RK इमोना संगाख्रे निसाबन गी KH रंधोनी अमदि अतै मी कयासु सरुक याकी निसाबन गी हाना थौ पुरंबा लैखिद्रबा मियोय कया गी फोटोदा लैसु कतुनि काई खुमनाकी MLA RK इमोना केंद्र असिगी पाइखटलिबा थबक थौरम कया गी मतंगदा वा ngangladu सोक इलिंगसेनी 13 की मार्च था फाउबगी मनुंगदा केंद्र असिगी चौखट थौरांगी थबकसिंग लोइसिननबा पांदम थमली हाइकी केंद्र असिदा लैरिबा मिपुम खुदिंगमक थबक हापा अमदि थिका पिबा ngamdrabasu लेकाई लेकाई गी थबक थौरम सिंगदि मियामगा तानादुना पांगथोकतुना लाखली मणिपुर सरकार गी सेल तुंगी फिबम अवाबा लैबना चौखट थौरांगी थबक पाइखटपदा अवाबा लैतबदि नत्ते हाइकी लेकाई गी ओइनसु जे पांगथोइबा कमिटि ओइरे कमिटि साबा ओइरे सांगु साबा ओइरे लंबी कोला साबा ओइरे सिं पाइखटि ओइरे सेहि मनि मनुंगिदा अयामा पीनबा लोइनो तोजगे सिने कंजरिसि बोट ने आगाई नसी तौगे है आई पांजदे अतै लेकाई दसु उदि पांगथोइबा म्यासे चलगा हाबियु और उबि कनो तो यावगसु चुमनगी हाना पांगथोकना तने
ngasi ayuk anganbada NSCN ke gilami kuntra mangana saba kangbu amana Indo-Myanmar border ki manungsanna Arunachal Pradesh ki Tirap district ki Lajui area da leiba Assam Rifles ki camp da nongmai kapsinduna landakre haidi hauzik fawgi oinadi misimina amadi asoka panthoki bagi pau phangbangamdri ngasi gi landaba aduda NSCN ke amadi Assam Rifles anigi marakta minitara rom hena nongmai kapna ki haina Tirap district ki SP Ajit Kumar Singla na phongdorakli Mahangna makhatana phongdorokpada lal haubasing adu amambagi khudong chaba loduna nanthokre lal haubasing aduna landarakwa mafam aduda paktaknana thibu humbagi thabak chathabada AK-47 rifles ki kapthokraba tokning humbudra hamadi pokhai driba bom khara phangbangam le hairi ningsing bayai haukiba jungi tang marida Chandel district ki manung chanba moltuk khungi manakta NSCN ke KYKL amadi KCP ke apunba lal holuki lanmi tengol kharana landa aduna taruk suba dogra regiment ki lanmi tara nipan sihan kiba amadi tara tarukna asokapan nang han kiba laikhrabani All Manipur Progressive Farmers Association ki component organization ama oina leiriba Nongsup Imphal Longmi Stimni Chawkhat Loop Imphal West ki president Thoiba Konthau Jamna Lusingduna District Agriculture Imphal West ki makhada leiriba loisang singda chatuna yengsinkhre Longmi singi yaifanaba leiriba department singna paikhat kadaba thabak sing amadi pibam gi matangda khangminanaba drive asi chatpani Wangoi block ta staff sing leiramdaba office manungda atopa miyoi singna jwar sanaduna leiramba thengnaki staff masing watba Langjing SDO na famliba office ki ren phawba piba ngamdabadagi mapuna leitanaba haiba staff sing ningthi nungaina office ka daba EO circle singda thabak tawdaba district ki pifam thokpa masak sing pidaba thengnaraki lau pantha yawraklaba phawbada department asina laumi gidamak yaifa thaurang paikhatnaba wafam leiramdaba asimak lengak asina laumi singbu namthabiri haibada haimanba thokloi district asigi manungda paikhatliba thabak thauram khudingmak niyom sumna tawbiyu laumi miyamgi phangpham thokpa hak phangnanabagidamak campaign kya chathaba hauragani hairi Paugi merek thana teme break amuka hana lawinasi Loktak pata nga phabada Manipur sarkar na athing balaite phumsangda lerega nga phabdi thingi haina Planning and Development Authority PDA gi chairman su oiriba thanga gi MLA T Mangi Babuna ngasi Karong Kachin Kaibul takmuda nauna sabat Net Fishing Cooperative Society Limited ki office sangaba gi thoramda haikre MLA Local Area Development gi makhada saba office sangaba gi thoram aduda Lok Sabha gi MP Dr T Maina Fisheries ki Director District Fishery Officer na singba kyana saruk yaki thoram aduda Mangi Babuna makhata raduna Loktak pata fatta haudi kaya chitharakpa amadi phumsangda ahing yarektuna amanga soi kaya toksenbana Loktak pat ki phibam nongmagi motchen bahelakli ngami singna case culture natraga pen culture tawduna nga phabiu haina appeal tawki aduga hojik nga phabada karigumba athingba mutadi leiti thingise karba nga phaba atha phum tharaga nga phaba aduma sarkarna thinge adudagi phumsangda leba asimaga sarkarna thinge ani khaksidani Dr. Mainena matamgi matungina nga phabagi thabaksu anauba technology kaya sizinaba darkar tare ngami singna Loktak patagi nga phaba amadi nga yokpada net fishing gi mathau tai haiki anauba technology habidi anauba ngayo nga kamani tawpo gani habna singwasing masi loina tamadaga oi ngayo pa nga phaba puna bosang jari Manipur sing jila manga le risida hoji phajana lawr da ngayo ga bna sari mo ko yema ado kamai to university training to ini matan ta to mo siwi makha yoi ada matan to se koi loi thena ro khalo adani ado koi Loktak me adale besida Loktak koi bele besi mai bhalom de hairasi sege thanga ade kumbi ade sonda moirang ningo khong le me am si se koi le me am di ngagi thok di moi mo haibele troni ngado adana mayam si yengmiraga tawi asinga tawiyu World Environment Day ga mari lainana Wakha Nongdam Sanglen Pakhangba Laikon gi ground da Manipur State Scout Union na uchara kaya thakre Tharamadu Senior Scout Master CH Joy Singha amadi Senior Project Manager Nabasandra Maitaina maroiba miyoi singwena saryaki Jinga makha dalaiba salai nupi lupna tidim lambida ngasi restaurant taret lomda drive chathabada yengba nungai taba mong daleramba nupi ahum nupa ahum faraga puraklaba matungda imung manungi miyoi singda khusinakre lup asigi convener santina phongdorakpada Manipurda restaurant hangliba singna amamba ka thambadagi nupa nupi kaya natabali chatpagi chang hengalakle masina thonganingdaba thogdo kaya thorakli makhata na restaurant drive chathaki gani hairi sumba khunai si nomi kangana Thaiba misi mina se suni habje ko thamjeningi adu salai to thabot miyamna cooperation PBU haiba se ko hajari lona na nisa yu guli for masi khoi dum lai thingna su bakse adum machide so ko na angam ba thamna phone ko khoi anthina gani
Nipumathoi Chandel gi 10 I hang constituency da ADC Mikhal gi independent miref oiriba Daniel Laibon bu kunithoi suba Assam Rifles na chatkiba tang kunipan gi numidang da Kakching Khunau Lamkhai mapada kunithoi suba Assam Rifles na phuba saiba chathabada natana nongmaina kap ke tawrakiba thawong bu Western Lamkang Chief Association na yamna kanna yaningdaba phongdorakli Thawbal district ki manung sanba Thawbal Wang Mataba College Road ta laiba Khelendrajit Yengkhombu handak India gi maming leiraba Petroleum Sports Promotion Board ki academy na khanlakpa bu harau nungai ba phongdoktuna mahakpu mangol pibagi tharamama ngasi Thawbal da laiba Thawbal District Table Tennis Association gi hol da pangthokre Thawbal District Table Tennis Association gi caretaker Damu amadi Yengkhom Ongbi Malagi masanupa ahal Khelendrajit pu academy asina khanlakpada nungai ba phongdokna ki mahak lakliba jun gi tang tara da Rajasthan da laiba Patel Indoor Stadium da chatlagani ngasi mahak pu yaifa mangol pibagi tharam aduda Manipur Table Tennis Association Thawbal Table Tennis Association Veteran Association Thawbal Imphal East amadi Imphal West ki miyoi kayana sarukya ki Imphal West ki Veteran Association ge RK Devendra na Khelendrajit ki tungi punsida masana asigidamak mahaki maikai dagi pangbaya ba mateng pangani haiki kana gumba lairabagi pankhai manungda laiba haugalakliba sanaroi kaya gidamak association gi member kayana angama mateng pigani Khelendrajit na table tennis ta Manipur bu saktak pangamba oisanu haiki Lamlonggai gi Langol Reserve Forest ki mafam da TBN Leprosy Center sanana bagi lampiri ba asigi mathakta ahian ba mafam kaya sagalak ba asi National Green Tribunal gi order amana hayeng fawgi manungda lokthokna ba khangali ba si lokthok ta ba tarabadi mathangi numitagi miyam na lokthok lagani masida tholakpa apapatagi daita sarkar na pugadabani haina Lamlonggai yaifa thaudang nupi lupki General Secretary M Binitana ngasi Manipur Press Club ta pangthokpa pangmisanga unabada phongdokhre अखोई लेकाई के अकन बा अखोई की वारे से मोइना तौद्रगदी 10 से लोय बगे 11 मॉर्निंग दा अखोई हौरने बे लेकाई ना डिमोलिश तौबा मसेदा अखोई डिमोलिश तौबा मतम सिदा अफा फता थोलप खुदिंग मसे गवर्नमेंट ना दाइता पुगदा बनी हाइबसिने अखोई हाइजनिंग से अदुगी सु मथकता मसाइगी कंसर्न डिपार्टमेंट और कंसर्न ऑफिसर सिंसिना करिगुंबा मोइना थबक से सुमाइना सुम डिले तौबिरगदी अखोई हाई सुप्रीम कोर्ट दा सोइदना कोर्ट कंटेम्प से कंपलसरी अखोई थारने हाइबसे अखोई अचेत वारे नेबा Rebika misigi matang da sem ki ba je sina sinduna ngasi miyam gi oiba mi phama ma pangthok tona warep kya laukre warep singi manung da Rebika mi hata chena ba mi yoi sing numit mangani gi manung da police department na puthokada bani numit kun ni gi manung da mari laina ba singna charge sheet thangat kada bani numit kun mangani gi manung da trial loi sinduna chenar ba mi yoi sing dan di pi gada bani hairok da Rebika gi ming da crime free memorial park amalingba numit ni gi manung da tan liba da bi sing pi drabadi khongjang changsin baga loina na asiba hakchang lauroi amadi ex gracia jesina lauroi haina warep na kre hojik thabaki pau phangbigani thabaki pau lawirasi Indian Army ki Territorial Army Officer khara lawgadawri masagi chahi 19 dagina nifunithoi fawgi manungda leiba graduate pass tawraba mioi singna June gi tang 19 fawgi manungda darkhas tharakpa yagani Parikya Center na Silong da oibagi loinana lakriba August ki tang anida parikya pangthokani hairi Bharat Sarkar ki Ministry of Human Resource Development ki makhada leiba Kendra Vidyalaya Sangathan da official cadres teaching miscellaneous teaching amadi non teaching ki ahangba post ki damak darkhas kauri Masagi chahi 19 dagi 35 fawgi manungda leiba posting ga chanaba candidate singna June gi tang 19 fawgi manungda online registration taunana ba khangali parikya center na Guwahati ni Staff Selection Commission Group B and Group C ahang bafam gi dama combined graduate level gi parikya lakliba August ki tang 8 da Imphal pangthok lagani masagi chahi kundagi kuntra fawbada leiba graduate loiba candidate singna June gi tang 8 fawgi manungda online da register taunana khangali Eastern Zonal Office Kolkata gi makhada leiba tongan ba divisional office singda LIC gi apprentice development officer gi ahang bafam khara gi dama darkhas kauri Masagi chahi kunmathoi dagi na kuntra fawgi manungda leiba graduate loiraba candidate singna June gi tang kuntra fawgi manungda online registration taunana ba khangali Imphal da center oigada ba parikya sigi numitna lagliba July gi tang 18 amadi 15 dani
Union Public Service Commission Group A and Group B ahang bafam listing amaga chamaga kunmapan gidamak Civil Service Exam listing aniga tara mangada sarugyana ba darkhas kauri masagi chahi kunmathoi dagi kunthani thoi fawgi manungda leiba graduate loiraba candidate singna jungi tang 38 fawgi manungda online registration taunana ba mari leinaba singda khangalagli Imphal dasu parikha center oiba Civil Service Exam astigi parikha numitna lagliba August ki tang kunhumdoini Mathakta Paliba Tabaki Pau Asigi Akupamarol Babu Parada Leba Job Center the Gikamba Yagani. Amarumda Manipur High Court ki contract basis ta Chahi Amagi Oina Law Assistant Ahum Logadori Masagi Thagi Tolo Listing Taramangani Masagi Chahi Kuntaritagi Heloidabani. Mahigi Thak Loda Graduate Pass Taubagaluna Yam Drabada Mark Chada Yankai Manga Pangadabani Pom Pisin Bagi Aroiba Madam Jungitang Tarani Hairi. Tabaki pau ngasigi di matang asil loisere. Patsoy Kendra Social Upliftment Organization ko Kaitel Thokjom Lekai Nasindana Ahanba Oina Thoidok Hendokpa Class 10 amadi Class 12 ki parikya da mai paklaklaba mahairu singda mana mathum pibagi thoromama Tagyal Kolom Lekai Community Hall da pangthokre thoromadu da Padmasri Laisram Nabakishore Singha Manipur Public School Koirengai ki Principal Sagol Sem Premabati Devi Patsoy Kendra Social Upliftment Organization ki Chief Petrol Chumkham Bijoy yauna miyakana saruyaki Wangang kibasing na fongdok na kibada lairaba mahiro singi yeng laga school college kabang amdaba singi yeng duna Manipurda night college amasung school thamba pambagi wafam sing fongdok na ki Handak Board Council amadi CBS na lauba Class 10 amasung 12 ki parikya da mark wangna mai paklaba komido ki Islamic Social Development Association na konba mafam singda leiba mahiro sing khodol polbi duna ikai khumna bu utpagi tharamama ngasi komido ki kaksa lampakta association asina sinduna pangthokre tharamadu da association ki president Islaudin yauna miyoi kana sarwiya ki wangang ki basinga fongdok na kibada mahiro singna matam gi oiba mahai masing tamsinba asina lakadaw punsida mai pakpada asabu mateng oigani haiki Uripok Gopala Jilairak Sorbon Thingel Community Hall da UGLYA na sinduna mangarak suba oina thoidok hendokpa mahairu singbu ikai khumna utpagi tharamama pangthokre tharamadu da hanagi Bosenggi Secretary oiramba L Rajmohan Singha amadi UGLYA gi President Irengbam Lokendrajit yauna miyakana sarwyaki Well Wizards Foundation Maitai Langol na sinduna ahanba oina Class 10 amadi Class 12 ki parikya da thoidok hendokpa mahairu singda mana mathum pibagi tharamama Langol Pioneers Club Game Village Zone 4 da pangthokre tharamadu da handak board na loba Class 10 gi parikya da ani suba position ta kiba Toijam Sajana Devi amasung ahum suba position ta kibi Victoria ngairangbam su mana mathum pidun ikai khumna bot ki tharamadu da Ramsagi Additional Director L Nandakumar Imphal West ki Assistant Commissioner Surkumar Hana Headmaster Oiramba TH Ibosau yauna miyakana sarwyaki Khurai dasu Khurai Kendra Academic Development Committee na sinduna mapallak suba oina Class 10 amadi Class 12 ki parikya da thoidok hendokpa mahairu singda mana mathum pibagi tharamama Lai Khulembi Mandapta Pangthokre Tharamadu da Manipur Pollution Control Board ki Chairman su oiriba MLA Dr. NG Bijoy Headmaster oiramba Y Babu LDA gi Director oiramba TH Manihar yauna miyakana sarwiya ki MLA Bijoy na haikibada samaj ama sembada larik laisu haiba mathau tai gyan loksing leiba mayam ama punsinduna leiraba matamda chaukhatpa samaj ama oigani haiki Youth Voluntary Development Organization Mainam Lekai Nasinduna Dr. Thingnam Kisan Memorial Meritorious Award Yanthokpagi Thoramama Lekai Eduda Laiba Organization ki Sanglenda Pangthokre Thoramadu da Hanagi MLA Mainam Bhorot yauna miyoi kana sarwyaki Sargi Film Production ki ahanba film asida thawai gi mami ngasi lamfela laiba Sankar Tokis da release tawkre RDS mayeng bamna puthokpa Biswamitra na lamjing lamtakpa film asida kaiku amadi bala yauna film ge artist ke ana sarwyaki ngasi film gi release thawram aduda MLA RK Anand Agriculture Department ki Deputy Secretary Chandra Kumar amadi film director Oken Amakzam na sarwyaki RK Anand na haikibada Manipur da film policy athuba matamda semduna artist singbu yokhatpa mathau tai haiki
International Peace and Social Advancement Isana Sinduna ngasi Imphal East ki Pukhau Community Hall da nongmagi oiba lemna layengba amasung ipibagi thawram ama pangthokre miyoi chatruk ki mathakta ana layengki ipibagi thawram aduda miyoi nifurom su saruk yaki Malaria dagi ngakthoknaba hidak luplaba kangkhal sing yenthoki thawronga mari lenana IPSA gi President Chingkhai Mangang Jana mating leiba khunayama oina leibada mipum khudingmak masa mau fana leiba mathautai haiba wakhalonda lemna layengbagi kem asi pangthokpani June 13 da pangthokadoriba World Blood Donation Day ga mari lenana ipibagi thawrom asisu pangthokpani haiki World Environment Day ga mari lainana ngasi lamphel patal laiba Minor Irrigation Department ki staff singna campus manungda lu lanhan baga loinana u chara kaya thakre ngasi ki thoram adu department asigi chief engineer L Gaurakishore su saruk yaki thaknaba ising ge awaba mayok nariba khagempali pankhagi praja singda kaisamthong ahanthem lekai da leiba maibam Joy Kishore Singha kauba miyo yamagi khuthangda ngasi thaknaba ising yenkre hairi Sahit Madhumangol Foundation Stinduna World Environment Day ga mari lenana Imphal East ki Sinam Kairang da u jara kaya thakre Tharomaduda Forest Department Center Circle ki Conservator Mohendra Pratap yauna atai official kyana saruya ki u thaba haibasi miyobana tawdaba yadraba isagi thawdangni haiki Matam sangna sarkarna hanna yengbidabadagi phibam sokna leiriba Imphal Yaribok lambigi Irilbung thongkhongdagi kairau khunau faubagi saruk Irilbung East Students Transporters Association na semjinkre Imphal More chatnanabagi alternative lambi ama oiriba State Highway asi haukiba chahi kayadagi sarkarna hanna yengbidana lakpana ngasidi phibam ka hena soksile masina maram oiraga lambi asida school gi angangsing chatpada khudong sadaba thokpada natana lambi asi chatliba miyamda khudong thiba thawdo kaya thokpa yaurakpadagi association gi leizaba phan khara dagi lambi asi sembani haiki sarkarna lambi asi atu matamda semjin biu lambi sembagi thabakta mateng pangbirapa khudingmakbu association na thagatpa phongdorakli Wangoi Makhalakai Kaubui Khul-dagi Maringmai Johnson Kauba chahi 12 suraba nupa macha ama tha sigi anigi ayuk pung 13 taba matamda Wangoi Bazar da chatkibadagi yumda hanjilaktre nupa macha asi fit mariga inchi nipan wangi mamai koidanai kuchu ngawi mahangna thokiba matamda gray machugi t-shirt ama litki higok machugi jin ama setki kanagumana nupa macha asi bu thengnabirabadi mobile number 9862063755 natraga manak nakpa police station da pau pibi Hairi Bullion Production gi mi otuna mingthonba Manipuri digital film gi yaipa thongni thoram lamphel da leiba film forum Manipur gi office ta pangthokre thoram asida forum gi chairman Surjakanta amadi atai saknai raba artist kaya su saruk yaki film asi Bullion maitaina producer oibani direction amasung screenplay na Yuvrasni horror movie asida Sunny Gyanjit Sanathoi Sukenya na singba artist sing saruk yari Manipuri film hena chawkhatna naba anauba artist kaya puthokpa tangai fade haina Surjakanta na phongdorakli Hauziki matamda ozasing da ikai khumnabu utpagi chang hantharakliba si khunai goina achawa mangjaba ma oigani haina mobet ki project director Salaudin Khan phongdokre wafamasi ngasi Lilong Higher Secondary Madrasa da tha taruki oiba remedial coaching hawdokpa amadi career guidance scholarship awareness felicitation program da mahakna phongdokhibani thoramadu da hanagi speaker Dr Maniruddin Sheikh Lieutenant Colonel Sahid Khan SDO Lilong Samim Ahmad Sahana singba masak nariba miyoi kya saruk yaki ba mobet ki Assistant Project Officer Alam Azad na phongdokhibada minority group ta chanliba Muslim singbu thong manana lairik laisugi mangal phanghanaba amadi quality education product nabagi pandamda remedial coaching asi English singani manga dagi mobet ki makhada pangthokpa haukibani coaching asigi maheroi sing mamang dasu metric parikha da second position yauna tongan ba position kaya phangbangam khre Chahi asigi oinasu mari suba amasung taret suba position puthokpa ngamba asi chawthok chaningai ni haiki Salaudin Khana minority singbu he na phaba thakta pukhatnaba India government amadi Manipur government na khudong saba kaya pirabasu Muslim istilinaw singna lawba ngamdana lakli asigumba thawrang singi manungda remedial coaching asisu amani coaching asida mahairoi singda mahai tambiba khaknatana makhoi gi lamchat sajat semdokpada oja singna achauba thawdang yabiu haiki Nauria Pakhang Lakpa Kendragi Manung Sana Leba Ningombam Khulgi Class 10 amasung 12 ke Parikhyada Mark Wangna Phanglakpa Mahairoi Singda Khudol Pot Piduna Pukning Thawgatpagi Tharamama ngasi Ningombam Community Hall da pangthokre Bosiamna Lawba Class 10 gi Parikhyada taret suba position phanglakhibi Yaifabi amadi Mahairoi Kuntrama Thoida Khudol Pot Sing adu Hiang Thang Jila Parishad ki member Soibam Sobasandra
Pradhan Akoizam Mani Amadi Lamdam Adugi Masak Naiba Miyoi Kyana Kusinaki Tharonga Mari Lainana Soibam Sobasandrana Mahiro Singda Pokning Thagatpa Wafam Kaya Fongdoki Yambem Brajamohonbu Welfare Association for Blind Manipur gi sahi ahumgi thaupunaba president oina khankre Khundrakpam Premjit amadi Pebam Dhananjoybu mathang sina secretary amadi treasurer oina khanbaga loinana member taruksu thaupunaba khankre Hauzik sanabagi pau phangbigani Nasigi sanabagi pauda Imphal West District na point marfu tarataruk phangdona amuk hanna state level boxing championship ki overall team champion oikre championship asigi best boxer na Thawbal gi Obranadon amadi nupi gi na Imphal West ki Ais Mahena takre Manipur Amateur Boxing Association gi mideng makhada Kumalapak Boxing Arena da tongan tongan ba unit taragi Nupa masa nupi masa sanaroi chahum tra tarukna saruk yaduna sathariba manga suba sub junior kunithoi suba junior kuntaret suba senior men's mari suba sub junior nipan suba junior amadi tara mari suba senior women's state level boxing championship ngasi loisin bagi tharomda additional DGP President Manipur gi P Dongel Health Services and State Health Mission gi Director Dr. O Ibomsa Health Services Manipur gi Additional Director Dr. S Manikanta Dornazare Awardee L Ibomsa Director Prosecution Director NGTS Kumar amadi atai miyo sing saru yaki ngasi loisinba numita sub junior women's A 63 kg gi final da Thawbal gi R Somirinna MRBF ki S Benia Combo sub junior women's A kg humputaru ki final da MRBF ki M Sunandana Thawbal gi Rozi Balabu Junior Women's Nipunipan kg gi final da Imphal West ki N Zarinana Thawbal gi K Binabu Junior Women's kg Yankai Mathoi gi final Imphal West ki H Mahena Imphal East ki T Premibu Junior Women's kg Yankai Mari gi final da Imphal West ki K Prabisna Imphal East ki S Neta Priyaribu Junior Women's kg Humpumari gi final da Imphal East ki L Nilamna Thawbal gi S Rosita bu maithiba piduna gol laukre KG Nipunipan gi Senior Women's ki final da Bisnupur gi TH Fensina Imphal East ki P Jaya Lakshmi bu category asigi KG Yankai Mari gi final da Imphal West ki CS Puspana Manipur Police Sports Club ki TH Jenny Max bu amadi KG Humpu gi final da Thawbal gi Y Sandhyarani na Imphal West ki M Kariya Thailubu maithiba piduna gol laukre championship asida Imphal West na gol kunmathoi silver mari bronze taramanga punna point marfu tara taruk phangdona overall team champion oikre Thawbal na gol tara nipal silver taramathoi bronze tara humdoi punna point marfu taramathoi phangdona second runners up takre championship asigi men senior gi khwaidagi phajana sanakiba best loser gi mana Bisnupur gi Maisanna amadi nupi gina Imphal East ki T Premina takre Nupagi best promoting gi mana Imphal West ki K Sanjitna amadi nupi gi na MRBF ki RS Thot Yolana takre makok mathang taraba boxers sing da certificate amadi medal sing khusinaki Singjamai Kendra Kangkhut Mangsatabam Iboyama amadi Puinabati Memorial League Cup knockout Kendra Wise Kang tournament ki quarter final sangkre Brajanat Kang Association Sagolban Nepra Manager Mamang Lekai Nasinduna Association asigi Kang Sangda Kang Khutara humdoina group mari thokna khaidokna chathariba Mangsa Tabam Iboyaima amadi Puinabati Memorial League Cup knockout Kendra Wise Kang tournament ki ngasi sanakiba aroiba league round match ta Singjamai Kendra Kangkhut amadi Thaka Thangmaiban Kangkhut Panjil tara nipan kaptuna draw chatkre Singjamai Kendra Kangkhut na tournament asida sanakiba match singi Panjil Singh Masing Yambana quarter final sangkibani tha sigi tang tarama thoida ahanba quarter final match da ya school Kendra Kangkhut amadi Singjamai Kendra Kangkhut ka sanagani ngasi aroiba numit faubda professional sanaroi tara taruk yauna punna football sanaroi chani humpumapan na inter district player transfer apply tawkre All Manipur Football Association gi mideng makhada chatliba chahi English ngani tara manga amadi English ngani tara taruki inter district player transfer tha sigi amadagi haukibaga loinana ngasi tare ni chanba aroiba numita tongan ba district singi club singi sanaroi kunmathoi apply tawbaga loinana tare ni chanba aroiba numit faubda transfer apply tawkiba sanaroi masing punna chani humpumapan sukre Inter District Player Transfer ki matang da All Manipur Football Association Secretary L Ranjit Roy na phongdokibada amateur sanaroi chani 52 gi manung da
nupi maza tara manga yauri professional sanaroi tara tarukna ngasi aroba numit fawbada apply tawki haiba wafam sing phongdoki Veterani si manungda makoi makoi pisul kadaba professional ki category leibagi maruiba CSR ni sidu yaruk tergadi makoi sing sisu administrator ki category da adumak leire haduna logani asumna makoi sing si akoi veterani ki matam si yang matungda makoi asum aran pun masih thi matungda finally hairiba player sing si manungda loir muksi yarbara tara kana yare yadribagi haibidu akoi yang matungda final akoi interplay inter district transfer ki clarity all Manipur Football Association na langthok sakani Assam da pangthokiba taruk suba NEC Dr. T. Au Memorial Football Tournament ta winner oiraklaba Manipur team gi sanaroi sing okpagi thauram All Manipur Football Association asinduna association asigi treasurer hauba marak laurembam lekai lairembi maningda leiba L Dinamani gi yumda consultant government of Manipur gi Dr. R. K. Nimaina chief guest oiduna pangthokre thauram sida All Manipur Football Association gi president P. Raghumani general secretary L. Ranjit Roy amadi amfa gi official kya saruk yaki tournament asida saruk yaruba sanaroi singda All Manipur Football Association na achamba khodol pot piduna pokning thawatki ningsing bayai Manipur na taruk suba edition asi fawbada winner ahum lakh amadi anirak runners up takre Manipur sepak takraw edo committee na sinduna Yas department ki sepak takraw coach T.H. Mangisan kairang maning lekai da leibagi yumda mamang thagi me kulhumdoi dagi kuntaruk fawba Tamil Nadu gi Anna Stadium Nagar QL da pangthokiba 19 suba sub junior national sepak takraw national championship boys and girls da saruk yaruba sanaroi sing okpagi tharop ngasi pangthokre Manipur gi ahanba national camp ta saruk yaruba Manipur Hockey Association gi sanaroi amadi Hockey Manipur gi live member oiramba Yumkham Nandesor Roina masagi anab amadagi ngarang masagi poknapam khurai lari angbam lekai da lekhidre mahak lekhidabada Hockey Manipur gi member singna ikai khumnaba utpaga loinana minute ani tumina leptona awaba phongdokre imung manungi awaba dasu Hockey Manipur na saruk yabaga loinana lekhidrabagi thawaina isor gi maphamda ingna chikna leiruna ba thongni jaki WFC Team B Moirangkhom First State Level 7A Side Men's Open Football Tournament ki quarter final sangre Kasar Road Athletic Union Grau Khamnam Bazar na sinduna Union asigi hockey ground da team tara mangana group mari thokna khaidokduna chathariba First State Level 7A Side Men's Open Football Tournament ki ngasi sanakiba ahanba match da WFC Team B Moirangkhom na YBFT takyel bu goal ani amada maithiba pikre WFC Team B Moirangkhom gi goal ani adu James amadi Pritam na ki YBFT takyel gi hamata ngairaba goal adu binan na sankibani ani suba sanakiba match da MIS Patchoina TYC Naikalong bu goal mari ani da maithiba pikre MIS Patchoi gi goal sing adu Kisan na ahum Johnson na amasan ki TYC Naikalong gi goal ani aduna Henry amadi Jujanglung na chankibani hauzik ngasi gi ayeng sagi pau ICAR Lampel Patagi Pangba Paugi Matungina Ngasigi Kwaidagi Saba degree Celsius Kuntramathoi Kwaidagi Ingba degree Celsius Kulumdoi Nuksite Yawa Ising Manil Gijang Ayukta Chada Humbudra Nungtil Dana Chada Humputaret Nungju Gijang Nil Aroibada Maroiba Pau Amukhana Tourism Corporation of India na Fongba Lairik Amasung website ta Juko Valley asi Nagaland gi oina yaure haina MLA Bomsana Fongdokre Minor irrigation na paikhatpa project singe asoibe kaya BJP Janata Yuva Morcha Manipur Pradesh na CBI da wakatkre amadi Delhi gi court na Sarmila gi statement August 13 da lauragani ngasi gi onedi ISTV ne pizaba paw matang estaloi jare mi eng tabiru kunampo amokana krumjari